Hello friends, ngasi aigi ahanba blog ne mayamna nungsibiduna aigi channel bu support tawbiramo. Ngasi gi aigi nga toithongje masaksu phajare aduga hausu yamna hawe. Mayam so ongtang aigi nga khuthongje thongbiduna hawi natraga hauti haibado comment pibiro. Machuga je phajatre ngo. Aigi kitchen garden macha ama lay. Do janam se makhong yanba matam hendo khare aduna ngasidi sigi phaidom tangkhai se loisangena tawrin bina yenjin china leklek lawgai pharaga leire har se moi loi chuppaga dena janam su maru ka ba hora abane magi makhong pengba somba se matam hendo khare Maru ga jang manna ga je lek lawe cha ba ya boy ta di pha down jona magi maru se loina lok tho di pha down ne adu bu lok thok pa ya ro kabo peng ge janam maru kara abanina yang kan na lengura di janam ding ji si do ma mayam hingon koiba pochai thaba lai thaba se ai gi hobby ne aingonda su yam nungai je adu khutsa di mo li he Sigi phaidom sina hana pengrabane khara aduga amuk hawgale bina yenjin je ko phu baga ya bago di tap tai phu ga mas loisale je phaidom tangkhai do janam ji sukung mana loire hayang maru chawrak pada khara hando na moi myam phuna mai lai charana Sigi telau jina noi manga tawni sore thaba lupa yankhai gi maru lairaga hun bane phaidom macha am thare aremba do sita muk thajalene duga khoi gi sanggon gi janthi wai ko mayam hapjallage iche gi pham ama laye ma gi nganu ye loiba san hamenga loiba ma na pirakpane pochai ju yam phai si ja hapada aduna haram ta haparo ai gi hingon macha kitchen garden je organic to ina heta koi tharage tawban ching ji jai san birage dewa phi na kopi je phadigom hunban chondagi phadigom je chaba loiraga chaba loirakpada si muk chana ba watana ba mathang step by step hullin hingon koi ba se yang waida adubu aidi pamjabani na yam nungai China nungsidak ne hingon se khara thaba hoglakta ngai ba ngatan maroi mapang je wat tanaba yamna thaningi aduna su re ayamba maroi mapang ayamba phadigom jang do nga thongmada thangna ba hawai thrak khara he age hawai thrak je mu bine machi ge kangsoi ga di khu hawama Kitang thabani da hingon su chawde adubu laibidi laidre paisa su tingdre haw so hawre yumda thajabani na sina hawai maku jabine marakta khaga yaw lerambuan phajana pale handake hawai drak ka laidre ai hawai drak se Duga hawa phadigom mana ani humma mai hekjalage hawa phadigom jesu thaba kuidrimne maru mayam ama hunjale macha mayam hawre bina yenjin je saita ko pakhon ju yam hawe maru lokena tawrine mapan sare lettuce ngo aigi chani yam pame aduna phajana thare si chaba loirakpada ama muk jana bana hungre kharamna Phadigom khara mai hekjalage aduga maroi mapang hek loramina nga semdo age nga sisu pukhi gi nga ne hingsu hingi machaka de sathina phajaban yang kanna di chawde kiji ama muki sang nga sembaje kaya haiti aide ai husband ma loisan birage na man sembire Mana su yungi thaba ingang da mateng yam pangbi nupa nupi khai di asang badam mateng pangbi mana
ꯑꯗꯨꯒ ꯉꯥ ꯁꯦꯝꯕꯒꯤ ꯃꯍꯤꯗꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯍꯩ ꯔꯥꯁꯤꯡꯁꯤꯗ ꯑꯣꯏꯅ ꯍꯥꯞꯄꯒꯦ꯫ ꯑꯩꯒꯤ ꯑꯋꯥꯊꯕꯤꯁꯦ ꯄꯤꯛꯆꯕꯩ ꯋꯥꯅꯤ ꯃꯄꯥꯟꯒ ꯂꯣꯏ ꯁꯥꯔꯝ꯫ ꯑꯋꯥꯊꯕꯤ ꯑꯅꯦꯝꯕꯗꯨꯅꯦ ꯁꯤꯅ ꯆꯝꯄ꯭ꯔꯥꯅꯦ, ꯊꯥꯕ ꯀꯨꯏꯗ꯭ꯔꯤ ꯑꯝꯇ꯫ ꯑꯗꯨꯒ ꯁꯤꯅ ꯂꯤꯆꯤꯅꯦ꯫ ꯂꯤꯆꯤꯁꯦ ꯂꯨꯄꯥ ꯑꯩꯅ 1400ꯗ ꯂꯩꯔꯛꯏꯅꯦ ꯈꯨꯇꯥꯡꯗꯣ꯫ ꯑꯗꯨꯒ ꯍꯩꯅꯧꯒ ꯆꯥꯏꯔꯝꯃꯦ꯫ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯁꯜꯂꯛꯑꯦ, ꯐꯝꯃꯦꯟ ꯐꯛꯁꯦ ꯂꯧꯈꯠꯂꯒ ꯋꯥꯏ ꯇꯥꯁꯜꯂꯒꯦ꯫ ꯂꯥꯏ ꯙꯨꯛ ꯊꯥꯗꯣꯛꯑꯒ ꯆꯥꯛ ꯊꯣꯡꯉꯒꯦ ꯇꯧꯕꯅꯦ, ꯅꯨꯃꯤꯠ ꯇꯥꯔꯛꯀꯗꯧꯔꯦ꯫ ꯅꯨꯄꯤ ꯑꯃꯒꯤ ꯊꯕꯛꯁꯦ ꯂꯣꯏꯕ ꯀꯧꯕ ꯂꯩꯇꯦꯀꯣ, ꯁꯨꯛꯅꯪꯉꯦ ꯅꯪꯗꯦ꯫ ꯑꯩꯒꯤ ꯂꯩꯁꯨ ꯃꯌꯥꯝꯁꯤꯁꯨ ꯁꯦꯕꯥ ꯇꯧꯗꯕ ꯌꯥꯗꯦ꯫ ꯄꯨꯡ 24ꯁꯦ ꯊꯕꯛꯀ ꯅꯪꯕꯖꯥꯠ ꯅꯠꯇꯦ꯫ ꯍꯤꯡꯒꯣꯜ ꯁꯦꯟꯅꯒꯗ꯭ꯔꯥ, ꯂꯩꯒꯤ ꯁꯦꯕꯥꯕꯨ ꯇꯧꯒꯗ꯭ꯔꯥ꯫ ꯍꯧꯖꯤꯛ ꯂꯥꯏ ꯙꯨꯛ ꯊꯥꯅꯕ ꯋꯥꯏ ꯇꯩꯊꯣꯛꯑꯒꯦ꯫ ꯀꯣꯟꯁꯤꯁꯨ ꯁꯨꯃꯥꯏꯅ ꯇꯩꯊꯣꯛꯄꯅ ꯐꯩꯌꯦ, ꯅꯠꯇ꯭ꯔꯗꯤ ꯍꯦꯛꯇ ꯆꯨꯁꯜꯂꯦ ꯇꯩꯊꯣꯛꯑꯒ ꯙꯨꯛ ꯊꯥꯕꯁꯤꯅ꯫ ꯙꯨꯛꯀꯁꯦ ꯌꯥꯝ ꯊꯥꯗ꯭ꯔꯦꯗ ꯑꯩꯗꯤ, ꯏꯁꯣꯔꯕꯨ ꯊꯃꯣꯏ ꯁꯦꯡꯉꯒ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯥ꯫ ꯑꯗꯨꯅ ꯙꯨꯛꯁꯦ 2ꯈꯛ ꯇꯧꯔꯒꯅꯦ ꯑꯗꯨꯝ ꯀꯣꯏꯊꯥꯡ ꯊꯥꯡꯉꯒ ꯀꯠꯂꯦ꯫ ꯃꯅꯝ ꯅꯨꯡꯁꯤꯕꯁꯤꯅ ꯇꯨꯜꯁꯤꯕꯣꯡꯗ ꯊꯥꯔꯦ꯫ ꯑꯗꯨꯒ ꯃꯦꯀ꯭ꯔꯨꯛꯀꯤ ꯙꯨꯛꯁꯤꯅ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥ ꯏꯕꯨꯡꯉꯣꯗ ꯊꯥꯏꯌꯦ꯫ ꯃꯅꯝ ꯅꯨꯡꯁꯤꯕ ꯙꯨꯛꯁꯦ ꯊꯥꯕ ꯐꯠꯇꯦꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯕꯗꯒꯤ꯫ ꯇꯨꯜꯁꯤꯕꯣꯡꯗ ꯙꯨꯛ ꯊꯥꯗꯣꯛꯑꯝꯃꯒꯦ꯫ ꯑꯩꯒꯤ ꯁꯅꯥ ꯈꯣꯡꯅꯥꯡ ꯒꯨꯔꯨ ꯑꯍꯨꯝꯁꯦ ꯐꯖꯗ꯭ꯔꯥ? ꯑꯩꯒꯤ ꯃꯪꯍꯥꯗ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯤꯟꯅꯔꯤꯅꯦ ꯃꯉꯣꯟꯗ꯫ ꯑꯗꯨꯒ ꯃꯥꯡꯒꯣꯜ ꯀꯥꯈꯠꯂꯛꯄꯩ ꯂꯛꯁꯃꯤ ꯄꯨꯖꯥ ꯇꯧꯔꯝꯃꯦ꯫ ꯁꯤꯅ ꯊꯣꯡꯖꯤꯟ ꯁꯤꯅ ꯃꯔꯨ ꯀꯣꯛꯄ ꯕꯨꯙ ꯃꯆꯥꯁꯦ ꯌꯥꯝ ꯄꯥꯝꯖꯩꯌꯦ ꯑꯩꯗꯤ꯫ ꯏꯁꯣꯔꯁꯦ ꯂꯣꯏ ꯁꯨꯔꯦ, ꯔꯥꯙꯥ ꯀ꯭ꯔꯤꯁꯅ꯫ ꯏꯕꯦꯝꯄꯣꯛꯁꯦ ꯃꯁꯛ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯣ꯫ ꯑꯩꯅ ꯎꯆꯥꯟꯁꯦ ꯃꯆꯦꯠ ꯃꯆꯦꯠ ꯀꯛꯑ ꯊꯝꯃꯦ, ꯑꯌꯨꯛꯀꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯐꯨꯡꯒꯥ ꯍꯧꯕꯗꯧꯅ ꯑꯗꯨꯝ ꯍꯧꯕ꯫ ꯂꯣꯏꯔꯦ ꯂꯥꯏ ꯙꯨꯛ ꯊꯥꯕ, ꯍꯧꯖꯤꯛ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯉꯒꯦ꯫ ꯁꯤꯁꯦ ꯅꯄꯥꯛꯄꯤꯒꯤ ꯃꯔꯥꯅꯦ, ꯑꯩꯅ ꯍꯤꯡꯒꯣꯜꯗꯒꯤ ꯄꯨꯂꯞ ꯐꯨꯛꯇꯠꯄꯗꯣ ꯊꯥꯗꯣꯛꯄꯒꯤ ꯑꯗꯨꯗ ꯄꯥꯝꯃꯨꯏꯅ ꯀꯪꯍꯜꯂ ꯊꯝꯕꯅꯦ꯫ ꯍꯧꯖꯤꯛ ꯇꯛꯈꯥꯏꯔꯒ ꯕꯣꯇꯜꯗ ꯍꯥꯟꯖꯜꯂꯒ ꯑꯣꯏꯅ ꯊꯝꯃꯒꯦ꯫ ꯅꯄꯥꯛꯄꯤ ꯃꯔꯥꯁꯦ ꯑꯍꯤꯡꯕꯒꯤ ꯃꯅꯝꯗꯨꯒ ꯆꯞ ꯃꯥꯟꯅ ꯅꯝꯃꯦ, ꯏꯟꯖꯥꯡꯗꯁꯨ ꯑꯗꯨꯝ ꯍꯥꯎꯋꯦ꯫ ꯌꯥꯝ ꯌꯥꯝꯕꯅꯦ ꯑꯩꯅ ꯀꯪꯍꯜꯂꯤꯗꯣ, ꯇꯛꯈꯥꯏꯔꯀꯥꯟꯗ ꯈꯤꯇꯪꯈꯛ ꯉꯥꯏꯔꯦ꯫ ꯆꯦꯁꯦ ꯊꯥꯎ ꯍꯩꯔꯒꯦ ꯉꯥ ꯊꯣꯡꯕꯒꯤ꯫ ꯉꯥ ꯊꯣꯡꯕꯗꯤ ꯃꯁꯂꯥ ꯑꯣꯏꯅ ꯍꯥꯎꯋꯦ꯫ ꯊꯥꯎꯁꯨ ꯃꯨꯜꯂꯦ, ꯖꯤꯔꯥ ꯈꯔ ꯉꯧꯁꯜꯂꯦ, ꯇꯦꯖꯄꯇꯥ 2 ꯑꯃꯒ ꯉꯧꯁꯜꯂꯒꯦ꯫ ꯑꯗꯨꯒ ꯇꯤꯜꯍꯧ ꯑꯁꯣꯏꯕꯁꯦ ꯈꯔ ꯑꯃꯒ ꯉꯧꯁꯜꯂꯒꯦ꯫ ꯏꯟꯖꯥꯡ ꯊꯣꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯉꯥ ꯊꯣꯡꯕ ꯊꯥꯎ ꯉꯧꯕꯁꯦ ꯁꯤꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ꯫ ꯃꯔꯣꯏ ꯃꯄꯥꯡꯁꯦ ꯐꯖꯅ ꯃꯨꯟꯅ ꯉꯧꯕ ꯋꯥꯠꯂꯒꯁꯨ ꯍꯥꯎꯇꯦ, ꯑꯗꯨꯒ ꯀꯥꯈ꯭ꯔꯒꯁꯨ ꯑꯃꯨꯛ ꯍꯥꯎꯔꯣꯏꯗꯣꯏꯅꯤ꯫ ꯍꯤꯡ ꯈꯖꯤꯛꯇꯪ ꯑꯃ ꯊꯥꯛꯆꯜꯂꯒꯦ꯫ ꯍꯤꯡꯁꯦ ꯊꯥꯎ ꯉꯧꯕꯗ ꯑꯗꯨꯝ ꯍꯥꯞꯆꯜꯂꯦ ꯑꯩꯗꯤ, ꯃꯇꯨꯝꯁꯤꯅ ꯈꯥꯕꯩꯅ ꯅꯣꯠꯈꯥꯏꯗꯣꯏꯅꯦ꯫ ꯑꯗꯩ ꯆꯅꯝꯅꯦ, ꯁꯤꯡꯅꯦ ꯈꯔ ꯈꯔ ꯍꯥꯞꯆꯜꯂꯦ꯫ ꯍꯤꯡꯁꯦ ꯏꯁꯤꯡ ꯑꯁꯥꯕꯗ ꯈꯤꯇꯪ ꯅꯈꯥꯏꯔꯒ ꯍꯩꯖꯤꯟꯕꯁꯨ ꯌꯥꯕꯅꯦ, ꯑꯗꯣ ꯑꯩꯗꯤ ꯁꯝꯖꯜꯂꯦ꯫ ꯊꯥꯎ ꯑꯗꯨ ꯉꯧꯁꯟꯕꯗ ꯃꯅꯝ ꯅꯨꯡꯁꯤꯕꯅꯦ꯫ ꯃꯆꯜ ꯑꯁꯨꯕꯁꯦ ꯂꯣꯏꯅ ꯁꯨꯔꯦ꯫ ꯁ꯭ꯄꯨꯟ ꯑꯃ ꯍꯥꯞꯆꯜꯂꯦ꯫ ꯍꯣꯔꯦꯟ ꯃꯣꯔꯣꯛ ꯅꯩꯈꯥꯏꯕꯗ ꯈꯔ ꯑꯃꯒ ꯍꯥꯞꯀꯦ ꯃꯅꯝ ꯅꯨꯡꯁꯤꯅꯕ꯫ ꯁꯨꯃꯥꯏꯅ ꯕ꯭ꯔꯥꯎꯟ ꯀꯂꯔ ꯐꯖꯅ ꯂꯥꯛꯇ꯭ꯔꯤꯐꯥꯎ ꯉꯧꯕꯤꯌꯨ꯫ ꯑꯗꯨꯒ ꯊꯨꯝꯁꯦ ꯁ꯭ꯄꯨꯟ ꯑꯃ ꯍꯥꯞꯆꯜꯂꯦ, ꯉꯥ ꯉꯧꯕꯗ ꯃꯅꯨꯡ ꯐꯖꯅ ꯆꯪꯅꯕ꯫ ꯉꯥꯁꯦ ꯃꯥꯒꯤ ꯄꯦꯁꯁꯦ ꯉꯁꯪꯒ ꯉꯥꯡꯉꯦ, ꯐꯖꯗ꯭ꯔꯥ? ꯄꯨꯈ꯭ꯔꯤꯒꯤ ꯉꯥ ꯑꯣꯏꯗꯣꯏꯔꯥ ꯈꯪꯗꯦ꯫ ꯃꯈꯨꯝ ꯀꯨꯝꯁꯤꯜꯂꯒ ꯃꯩꯁꯦ ꯃꯤꯗꯤꯌꯝ ꯐ꯭ꯂꯦꯝꯗ ꯊꯝꯃꯒ ꯉꯥꯏꯍꯥꯛ ꯀꯨꯏꯅ ꯉꯧꯒꯦ, ꯎꯏ ꯎꯏ ꯂꯥꯎꯅꯕ ꯃꯁꯥꯁꯦ꯫ ꯑꯗꯨꯒ ꯃꯣꯔꯣꯛꯁꯦ ꯌꯨꯝꯗ ꯂꯣꯛꯆꯕ ꯃꯣꯔꯣꯛꯇꯨꯅꯦ, ꯏꯁꯤꯡ ꯑꯁꯥꯕ ꯍꯩꯖꯤꯜꯂꯒ ꯉꯥꯏꯍꯥꯛ ꯇꯤꯡꯒꯦ꯫ ꯁꯤ ꯅꯩꯈꯥꯏꯔꯒ ꯑꯣꯏꯅ ꯊꯥꯛꯀꯦ꯫ ꯁꯤꯅ ꯉꯥ ꯊꯣꯡꯕꯒꯤ ꯃꯍꯥꯎꯁꯦ ꯌꯥꯝ ꯍꯦꯟꯒꯠꯍꯜꯂꯤꯀꯣ, ꯃꯣꯔꯣꯛ ꯁꯨꯃꯥꯏꯅ ꯊꯥꯛꯄꯁꯦ꯫ ꯃꯌꯥꯝꯁꯨ ꯑꯃꯨꯛꯇꯪ ꯑꯩꯒꯤ ꯈꯨꯊꯣꯡꯁꯦ ꯊꯣꯡꯕꯤꯔꯒ ꯍꯥꯎꯏ ꯅꯠꯇ꯭ꯔꯒ ꯍꯥꯎꯇꯦ ꯍꯥꯏꯕꯤꯔꯛꯑꯣ꯫ ꯍꯩꯔꯤꯕꯣꯞ ꯃꯆꯦꯠ 3-4ꯗꯪ ꯍꯥꯞꯆꯜꯂꯦ꯫ ꯉꯁꯥꯏꯒꯤ ꯍꯋꯥꯏ ꯗ꯭ꯔꯥꯛꯇꯨꯃ ꯍꯥꯞꯆꯜꯂꯒꯦ꯫ ꯍꯋꯥ ꯐꯗꯤꯒꯣꯝꯁꯦ
ꯊꯥꯎ ꯉꯧꯔꯤꯉꯩꯁꯤꯗ ꯉꯥꯏꯍꯥꯛ ꯉꯧꯍꯧꯔꯛꯀꯦ꯫ ꯃꯣꯔꯣꯛꯁꯤꯁꯨ ꯄꯣꯞꯄꯦ, ꯐꯖꯅ ꯂꯣꯏꯅ ꯅꯈꯥꯏꯔꯒꯦ, ꯐꯔ ꯇꯣꯏꯔꯦ꯫ ꯁꯤꯗ ꯎꯀꯛꯁꯤꯅ ꯃꯦꯠꯄꯁꯦ ꯐꯖꯅ ꯇꯣꯏꯌꯦ꯫ ꯉꯥꯔꯤꯁꯦ ꯑꯔꯧꯕ ꯃꯆꯥ ꯑꯃ ꯍꯥꯞꯄꯦ ꯃꯍꯤ ꯍꯥꯎꯅꯕ, ꯑꯗꯒꯤ ꯃꯔꯨ ꯃꯔꯥꯡ ꯃꯆꯜ ꯈꯔ ꯍꯥꯞꯄꯦ, ꯆꯤꯂꯤ ꯄꯥꯎꯗꯔꯁꯦ ꯁ꯭ꯄꯨꯟ ꯇꯪꯈꯥꯏ ꯑꯃ ꯍꯥꯞꯄꯦ, ꯃꯁꯂꯥꯁꯦ ꯁ꯭ꯄꯨꯟ ꯑꯃꯒ ꯇꯪꯈꯥꯏ ꯍꯥꯞꯄꯦ꯫ ꯆꯤꯂꯤ ꯄꯥꯎꯗꯔꯁꯤꯁꯨ ꯃꯍꯥꯎ ꯑꯗꯨꯝ ꯂꯩꯕꯅꯦ ꯍꯤꯟꯖꯥꯡ ꯊꯣꯡꯕꯗ, ꯑꯗꯣ ꯃꯥꯁꯦ ꯈꯤꯇꯪ ꯍꯥꯞꯄꯦ꯫ ꯁꯤꯅ ꯈꯥꯏꯔꯒ ꯍꯩꯖꯤꯜꯂꯒꯦ꯫ ꯉꯥꯁꯤꯁꯨ ꯌꯥꯔꯦ, ꯏꯁꯤꯡ ꯀꯩꯝꯇ ꯌꯥꯎꯗ꯭ꯔꯦ, ꯊꯥꯎꯁꯦ ꯄꯤꯗꯤꯛ ꯊꯣꯛꯂꯛꯏꯁꯦ꯫ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯕ ꯎꯏ ꯂꯥꯎꯕ ꯉꯧꯔꯒ ꯃꯁꯂꯥꯁꯦ ꯍꯥꯞꯆꯤꯜꯂꯒꯦ ꯑꯃꯦꯠꯄꯁꯦ꯫ ꯑꯗꯨꯅ ꯑꯃꯦꯠꯄꯁꯦ ꯍꯩꯖꯤꯜꯂꯕ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯉꯧꯒꯦ꯫ ꯃꯥꯒꯤ ꯃꯍꯤ ꯀꯩꯀꯥ ꯇꯦꯡꯗꯟꯕ ꯍꯥꯞꯆꯤꯟꯕꯁꯦ, ꯁꯤꯒꯤ ꯏꯁꯤꯡꯁꯤꯡꯁꯦ ꯂꯣꯏꯔꯀꯥꯟꯗ ꯂꯣꯏꯅꯃꯛ ꯆꯨꯞꯁꯜꯂꯒ ꯊꯥꯎ ꯄꯤꯗꯤꯛ ꯊꯣꯛꯂꯛꯑꯀꯥꯟꯗ ꯃꯍꯤ ꯍꯥꯞꯄꯒꯦ꯫ ꯑꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯃꯦꯗꯤꯌꯝ ꯐ꯭ꯂꯦꯝꯗ ꯇꯧꯔꯒ ꯉꯥꯏꯍꯥꯛ ꯉꯧꯔꯒꯦ꯫ ꯃꯍꯤ ꯂꯩꯈꯠꯂꯒꯗꯤ ꯑꯃꯨꯛ ꯀꯥꯁꯟꯗꯣꯏꯅꯤ꯫ ꯃꯍꯤ ꯍꯥꯞꯄ ꯌꯥꯔꯦ, ꯍꯥꯞꯆꯤꯜꯂꯒꯦ ꯍꯧꯖꯤꯛ꯫ ꯃꯍꯤꯁꯦ ꯏꯁꯤꯡ ꯑꯁꯥꯕ ꯑꯣꯏꯅ ꯍꯥꯞꯄꯦ꯫ ꯄꯤꯁꯁꯦ ꯑꯃꯐꯥꯎ ꯇꯣꯏꯗꯦ꯫ ꯃꯁꯛꯁꯤꯁꯨ ꯐꯖꯔꯦ ꯌꯥꯝꯅ꯫ ꯃꯍꯤꯒ ꯌꯥꯝꯅ ꯍꯥꯞꯄꯔꯣꯏꯒꯦ, ꯀꯨꯏꯅ ꯊꯣꯡꯉꯔꯣꯏꯒꯦ, ꯉꯧꯕꯗ ꯐꯖꯅ ꯉꯧꯈ꯭ꯔꯕꯅꯤꯅ ꯉꯥꯛꯇꯪ ꯁꯧꯍꯜꯂꯒ ꯂꯣꯏꯁꯟꯅꯕ ꯈꯨꯝꯖꯤꯜꯂꯒ ꯕ꯭ꯔꯪ ꯁꯧꯗꯣꯛꯍꯟꯒꯦ꯫ ꯁꯧꯔꯦ ꯐꯖꯅ꯫ ꯃꯁꯛꯁꯦ ꯐꯖꯗ꯭ꯔꯥ ꯃꯌꯥꯝ? ꯂꯣꯏꯁꯤꯜꯂꯛꯑꯦ ꯍꯧꯖꯤꯛ ꯉꯥ ꯊꯣꯡꯕ꯫ ꯊꯨꯝ ꯑꯋꯥꯠꯄꯗꯣ ꯈꯤꯇꯪ ꯍꯥꯞꯆꯤꯜꯂꯦ꯫ ꯃꯍꯤꯁꯨ ꯅꯪꯁꯤꯜꯂꯛꯑꯦ ꯍꯧꯖꯤꯛ꯫ ꯑꯗꯨꯅ ꯕ꯭ꯂꯦꯛ ꯄꯦꯄꯔꯗꯣ ꯈꯤꯇꯪ ꯍꯥꯞꯀꯦ, ꯃꯅꯝ ꯅꯨꯡꯁꯤꯅꯕ꯫ ꯕ꯭ꯂꯦꯛ ꯄꯦꯄꯔꯁꯦ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ꯫ ꯐꯗꯤꯒꯣꯝ ꯊꯥꯛꯆꯤꯜꯂꯒꯦ꯫ ꯒ꯭ꯌꯥꯁ ꯐ꯭ꯂꯦꯝꯁꯨ ꯃꯨꯠꯊꯠꯂꯒꯦ꯫ ꯂꯣꯏꯔꯦ ꯍꯧꯖꯤꯛ꯫ ꯑꯗꯨꯒ ꯆꯝꯐꯨꯠ ꯈꯤꯇꯪ ꯐꯨꯠꯄꯅꯦ ꯑꯩꯁꯦ, ꯌꯨꯝꯗ ꯊꯥꯖꯕ ꯀꯣꯕꯤ ꯐꯨꯜꯗꯣ, ꯏꯟꯁꯦꯛꯇꯤꯁꯥꯏꯠꯁꯨ ꯆꯥꯏꯗ꯭ꯔꯦ, ꯍꯥꯔꯁꯨ ꯍꯥꯞꯇ꯭ꯔꯦ꯫ ꯑꯁ ꯈꯨꯊꯨꯝ ꯑꯃ ꯇꯧꯕꯅꯤ, ꯆꯤꯅꯤ ꯍꯥꯞꯄꯗꯧꯅ ꯈꯨꯍꯥꯎ ꯑꯃ, ꯃꯣꯟꯁꯨ ꯂꯥꯎꯋꯦ꯫ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ꯫ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯁꯦ꯫ ꯕꯥꯏ ꯕꯥꯏ꯫